Ahanbada Maroiba Pau. Forest Survey of India na Purul Atungba Khulbu Best Performing Village Award pirakre. Amadi Lengang na amadi miyam gi athingbasing lauthok-labadi Manipur su Vietnam gumna malem gi lamkoiba miyoi masing khangdana lakpa yabigi oithokpa leiri. Kurumjari Istv Manipuri Pau Meeting Tabiri Bapumna Mukpu Taram Nokchari Pau Sandokna Pizari Senapati Forest Division gi Makhada Leiba Liang Khunau Range Forest ki Manung Chanba Purul Atongba Village Fire Prevention and Management Bu India Pumbagi oina Best Performing Village ki award piduna ikai khumnakre Lisingani Shubna Kunga Manga Kunga Taruki oina Forest Survey of India na Ayaba piduna khul ashibu Best Performing Village Award piduna ikai khumnakiba adu ching da lamai chakpa horakpada SMS thaduna mipum tingna khanghanduna kanbagi thabak paikhatpa amadi umangbu karamna ngak shenduna thamgadage habigi matangda field da chattuna yengshillaba matungda pibani haidi leinungi ising matau karamna Hingadhange Habigi Matangda Yauba Award Adu Range Forest Officer Senapati Aisgit Chandra Amadi Deputy Ranger Athipro Kaina Yauna Purul Atongba Khulge Chairman da Selwaina Lupalising Yanka Yauba Award Adu Kushinaki Lengang na amadi miyam gi athingba sing ase lauthok-labadi Manipur su Vietnam gumna malim gi lamkoiba miyoi masing khangdana lakpa yabagi oithokpa leiri wafam ashi hantakta amju amadi DIPR na sinduna haukiba February tang 18 da Vietnam Khongchat ka mari leinana lamdam asige paumishingna thengnarakibani Vietnam namda lehauba tourist spot sing mafam adugi phazaba kayagi paudam ISTB gi paumi khwairakpam nauba chongtham aboi amadi bijya pebam dagi khangminashi Vietnam gi mioi ayamba mikau miram phajaba lagliba tourist sing da akaiba amata pidaba makhoi gi phajaba hospitality kaya paumi sing hathingna na thengnarakhi lambi thongi matang da su amotpa amata thengnarakte loinana traffic rule mapung phana follow tobu su thengnarakhi February gi tang 19 da Ho Chi Minh dagi Hanoi da numit nini ki khongchat amat chatnanaba sem sarami Hanoi gi khongchat asina lagliba paumi singi aroiba panthungpham amasu oigadawribani India amadi Vietnam ani ki marakta khenaba matam asi pung amaga makhai khenai samna hairabada aikhoi gi matamda pung manga makhai taba matamda Vietnam da pung 8 taba matamni Hanoi yoba matamdadi Vietnam gi New Year's taba maramna shopping mall amata hanglamdre Hanoi gi Pearl surgery miyamna yamna pamna lik natraga ake amogi siznariba kongreng manungda yauba pearl lauthok semliba maphamda thungbaga loinana makhal kaya gi pearl display tawduna yoliba dukan dastu changduna yenglaki phajana semdok sadoklaba pearl amagi mamalasi India gi paisada lupa lakh amadagi horaga lakh 3-8 phawba biri Hanoi gi phajaba mapham amasu oiriba Halong Bay Hairiba mafam aduda aikhoi ki team adu Kai Cruise koba cruise amada tongduna khongsalami mafam aduda King Kong film namkhiba ki warisu tour guide na miyamda paudam lakhi kanagumba singna boat macha kayaking tongba singna apam tongduna chanai super boat tongba tarabadi mikok amada lupa lakh kunga manga makhoi gi dong dalawi masi aikhoi gi India ki paisa dadi lupa lising amaga manai All Manipur working journalists in Amsuna Apumoiba Tang Lauraga February Tang Ramatwini Vietnam city Ho Chi Minh City Madi Hanoi capital extended tour ni when Amsuna Silaga Laki Basi Hyper tour se Okiba that 12 ta Ho Chi Minh City da Tunga Matung mafam aduda numit humni gi explore tawba adugi maramda koi thijuluba research tawba nainaruba yengluba mayam ama leikhra matungda
ngasi se koina Hanoi capital gi yamna famous oiba tourist center Hanoi Bay gi mafam dani mafam sida koina thunglabaga hek uba mikupta koida fawba se tourism na yangningba langtakba khorangba adu mafam amani yamna yangningba exciting oiba jaga amani koiba se singna oina koisillaga jing sigi marak sida isingna leiba yamna yengba puning puna nungaiba adu amani hari mafam sida foreign tourist makan tongan country lagi amam lagi tunggu university tongan bagus ba atang ba jamba makan itu la aga nasida mai magi enjoy to buduni group kharanaagi speed boat taagi chatlaga singi natraga na sing sigi manung da lai ba mayam si yengba adu small boat ta natraga na kayaking sana hi honjaraga yengjaba yabagi kudong jaba aduni tamatang sida akoina thamjaning badi Manipur da makhal kayagi tourist place yam laikre hariba sing ase akoi ngasidi mafam akoi gi lamdam du da lamdam sida mi lakpagi sang tourist lakpagi sang ni asum nem kre maram de akoi gi lamdam se akoi gi peace leitaba natragana am conflict leiba adugumba area oibanina Ministry of Home Affairs na PAP restriction toksunba foreign tourist sangandaba changba taragasu permit laroga changadauba adugumba yam sangaba process mayam ama leibanina tourism lakpasi yamna wale adubu akoina adummak atopa foreign gi mi mayam ama mafum sida laibase akiba amata phawdana magi mana yangjaningiba janingiba adumba center sing adu baking sing adu tourist spot sing aduni laise tanagumba amatana amada disturb tawde mana tawgadaba mana chaninga yeninga mayam adumak loina mak yengaga adumak lairiba thumsni Yumthong khudingda aphaba thaknaba ising fanghannanabagi khongthangda Jal Jeevan Mission gi makhada kumbi eshigi manung chanba wapok pida paikhatliba water supply scheme ngashi miyamda khushinnabagi Jal Arpan Diwas Thauram Bishnupur PHE Division PHED Manipur na sinduna wapok pi mayalikai community hall da pangthokre thauram aduda kumbi eshigi MLA S Premchandra PHED Bishnupur District ke Executive Engineer P. Rambo, Senior Politician Ithai Ibo Biyauna Lamdam adugi masak naiba miyoising amadi water supply scheme adugi committee ge member singsu saruyaki. MLAS Premchandrana aikoina seasonariba ashengba ising ashi pat turel singdagi chingkhatlaga filter tauraga shamlakpani haibasi aikoi khangnarabani. Turel da fatta haudi thadaba ashi yariba makai taubiganu amadi nak yeta leiriba ising asibu taru tanana thamba ngamnaba honasi madudata ashengba ising thakpa phangadauribani haina phongdoke pata hoti mayam jina koi turel ising jau di direct lokal sina base koi jum kungi angoi na re ngasidi Pm-Istv department ke tongan ba ai constituency natna assembly ki pham kaya da mudi state ki pham kaya da lokal ba imai cha sing darka lai sing PC na pai ki darka lai sing je nupa ta ki sa mada 80% ni PC darka lai maram di sakum gi angang gi kari gi isu bisa mayam je no initiation sina brina adra masi Pm-Istv department na pukalaga koi lamdam sida sema iba koi sing gi mai leina ba ore ba mayam sing ase season mayam na koi sing je tharak ba matam da darka lai ta ba koi thadu ba tham da koi sina ba sam du sina ra ka horen tep bandu sinu kai be tongan ma isil mayam ki kana na ba ma pa se na sing da mutala ka thamba ya sing da koi mutala ka thambi ba adu darka lai du matam da koi sina na ga gi hona se adu sing section ja ni EEP Rambona PHED na water supply kya sarabasu masibu yengshinbagi miyam gi chawraba thodang lei maramaduna ising gi kanaba maru oiba maram sing amadi kamdong na ising manghandana sizinnagadage haibashi ekoi punna khangminnabagi tangai fadaba leire haina phongdoki इसिंगी इम्पोर्टेंस से कोई खमिन नगा मदरकार ताई करिगिनो हार कांदा कोई PHED नदी कोई वाटर एक्सेस म्याम सारे कोई की टैंकी सारे पाइपलाइन पिंगे
adagi slows and filter sare hai base koi function oire hairaga su koi gi community assets myan jibu maintain tawna koi kana na maintain tawani PhD di hand holding tawraga koi saraga community the pyramid adubu community na masise fazana koi action biba ownership community level da jal bagidari hairaga su kanne jal bagidari haibadi community driven haiba aduna koi apopi praja mayam da koi amuka aina koi PhD ki taraf tagi haizari madudi koi na saraga thamjari ba water supply scheme masibu hazana yaction biu isana ki yumni khalnaga koi isana ki board ni khalnaga masibu yaction biu Siza IK Foundation All Manipur Working Journalist Union Arm Juga Kusam Naduna Paumi Shingi Oiba Free IK Mama Manipur Press Club Tapang Thokre Siza Hospital and Research Center Gi Tongan Ba Doctor Amadi Paramedical Staff Singna Ahing Nungtil Khaktana Mathau Tauriba Paumi Shingi Mid Lying Bagaloinana Mathau Taba Hidak Langthak Shingchu Yantoki Ke Masjida Catholic Laina Labor Sing Thing Narabadi Lemna Operation Taubugi Khodong Chabasu Pigani Hairi Paugi Marathana Timbrem Tangluzari. Hospital Slangol na February tarik tarani pandagi haujaduna kumanga phauba pangthok jagadawriba free OPD consultation camp asida miyamna saruk yabiyu dermatology ENT eye surgery medicine gynecology orthopedics pediatrics psychiatry amadi dental na chingba departments kaya asida free OPD consultation gi khudong jaba pizari loina na medicine surgery amadi investigation singda jada kungi concession pizagani akupa marol gi damak pizari ba number asida pau phaubirakna ba khanghanjari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano azabetamo Sige yung se, next time din check sin na laksilaga tamko banine. Dadarang se juhar habaga amta kidarbo. Asum na mayam na machalbo ngapshan lugum. Masige yung masibu aso yan an ko kada batagi. Next time din na ngapseli. Next time din juhar habaga ngaptok na basim bani. Zaman technology siya na bana concrete katok na tinaba matamda. Kapamul amuk kihena hengal adli. Next TMT strength is in the way. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matung mukahana taram nokchari makhatawa pauda Apun balilong chajing mayra pai bilup na shinduna sanaroi shingin numit thauram lilong chajing kangjaibung lilong chajing awang leikai Imphal West da pangthokre thauram aduda apun balilong chajing mayra pai bilup ki president Maibam Benu Leima Rural Engineering Department Government of Manipur gi Superintending Engineer Lairenzam Maipak Singh All Manipur Handball gi Secretary Arambam Birendra apun mayra pai bilup ki advisor Tonjam Memcha Langthawal Khopum Women Society ki member Kamai Sanatombi amasung Lilong Imphal West ki tongan ba ward sing ki caretaker councillor sing na president member sing oina saru yakhibaga loinana leikai adugi miyoi kyasu saru yakhi Thauram adugi manung channa lilong chajing gi apunba inad senon loop ki artist sing na shaba maibi jagoi utpa tongan ba maira pai bigi team sing na saru yaduna thauri chingna bina chingba competition sing pangthokhi amasung cultural program kya su utke Thauram aduga mari leinana sanaroi sing numit asibo shin lilang liba apunba lilong chajing maira pai bilup ki president Maibam Benuna shanabana ikhoi amata oibagi lambi da purakpada achoba thaudang lobutanatana pangal changyeng nabagi lambi amasu piri Nupi Singhaktagi oina ngasi sanaroi shingi numit ka mari leinaba pangthokliba smasana sing asina leikai sida hena nungsi chanaba puraklagani haurakliba mirol dasu nad ki oiba masana sing khangan basu yamna mathau tai haina phungdokhi Miam da khoina piri base sanabase haksang phai pangal lei thongna lei lamsa bewan lei haiba ama mama wobi singna miam da pining bidagi ngasigi sanarogi nomise pangthok sabani mousing dagi oiba item ni aduga mama singna piri base igi masudi amatani sanumum dadi lining laison khaide apun bani haiba dugi saktam do pamjai haiba gi damakta ngasigi oiba
Sanarugi Numisida, Lilong Sajing Apunba Maira Pibina, Asigi Numisi Loxera, Sanarugi Numisida, Mosing your items, a Pangtoxe, Ikoina Sanarugi Numisida Tamiba, items is Sumna Tagi, Ani Kaktani, a handba item na, Tori Singbi, Mehoron Tagi Lera Glaba, Apunba Saktina Pangal ni Punsilabadi, Tona Lay, Hybatugi Utpa Song, Katani Masi Prize, Giwapam Nate, Ani Subada. Walk tan behind na ipaipu haktak tagi aikoi walk tan bigi masana lermi haujikti artha leiba masana ama wonthora e haira kanduda kwak kari kwangno mayang kwangni haiba wafam ase haujiki tungi mirona kari haina khalai haibada aikoi si kwak phahogdabadagi isa khomdo mairogi sakhibadagi dharma lining laison punamak lublabra haibadugi theme duda ngasigi di khomdo mairogi pijadana kwak oina Pare Harga Anoba Masana Amada Putok Sabani. Manipur Shan Union ge annual general body meeting pangthok khibaga loinana lagli bachahi ahum ge thau pugadaba mioi sing khankhre Arambam Surjakumar SH Nimai amadi G Shitalbu president vice president amadi secretary oina khanbada yauri Don Bosco High School Langjing ge annual sports meet lisingani shubna kungataruk specials Secretary Fishery Laishram Nandakumar na school asigi ground the pangthokre Thauramaduda Director and Administrator Don Bosco High School Langjing Revenue FRKS Joseph Retired Headmistress Don Bosco High School Langjing SD Haneshwari Amadi Don Bosco High School Langjing ki Headmaster Reb FR Joseph Nelly Shelil SDV na maru oiba miyosing oina saru yakibaga loinana oza amadi mahiroi kyasu saru yaki thauramgi manung channa school asigi mahiroi singna tongan ba housing ge march parts competition pangthokpaga loinana cultural dancing su pangthoki special secretary fishery Laishram Nandakumar na sports meet haudokpa duga mari leinana wafam kyasu fongdoki We need to sacrifice our happiness, and once we can get it, we will achieve whatever we want. Till class 10, during our time also, we thought getting position or getting good marks is the end of our life. But that is not the case, because after class 10, there are so many hurdles and we should start preparing ourselves right from now onwards. Somebody will be very serious in the class, somebody will be not so serious, but thereafter at the concluding part of a student's life, the difference will start coming, and later on in life, there will be a lot of differences. Therefore, as I have said, we need to sacrifice a lot of happiness, and once we can get it, we get these sacrifices, then we will be very successful in life, and thereafter we can get a lot of happiness in life. Loshilakpada maroiba pausing amuka na pisari. Forest Survey of India na Purul Atongba Khulbu Best Performing Village Award pirakre. Amasung lengang na amadi miyam gi athing basing lauthok Manipur su Vietnam gumna malim gi lamkoiba miyoi masing khangdana lakpa yabagi oithokpa leiri. Hausi phawgi na Pm-Istv ni pizaba Manipuri paw matang solution jari miding tabiram liupum namak po amuka